ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤ ꯉꯥꯛꯄꯤꯕ ꯇꯨ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤꯗꯒꯤ ꯇꯝꯖꯁꯤ ꯑꯁꯨꯝꯅ ꯍꯤꯔꯝ ꯑꯁꯤ ꯊꯝꯖꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯉꯥꯛꯄꯤꯕ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯕ ꯍꯤꯔꯝ ꯑꯃꯗ ꯁꯔꯃꯣꯟ ꯑꯁꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯊꯪ ꯑꯁꯤꯗꯗꯤ ꯉꯥꯛꯄꯤꯕ ꯇꯨ ꯍꯥꯏꯅ ngasi sarmongi hiram asi thamjaribani ishorgi wahi pathokchage taminasi mehoron pandub nifu manga pada nipandagi tasi aibu mafam sida tharakhibase nakhoina natte ishor nani ibungo mahangna aibu pharogi mapa amagum oihalle mahaki imungda khwaigi makok oina amasung Egypt ki lam pumnamaki wayan mapu oina sembire tamina khraba wahi ase khoi mayam gi mathakta nahona na bor pina biba oirasanu amen marup sing aikhoina khangi jacob ki macha tarani thoigi manungda joseph su amani aduga joseph pu mapa jacob na yamna nungsina tobirami mapa na thoidokna nungsibibagi maramna joseph ki punchida awaba kaya mayok nakhi aduna matang asida aina panjanibadi grace leirabadi opposition ju leigani haibadi thaujal phangjabase bor khaktani haiba yade thaujal ga loinana yeknaba amadi nungsibidaba-su masi ekhoina phanglibani aduga thaujal phangjarabadi ishorgi oiba daita tawdaba yadaba ngaktaba yadaba yathang amadi thaudangsu yamna chawi haibasini blessing always comes with responsibility blessing always comes with responsibility and English da hari aduga amuk mathangda grace comes with opposition haina hari aduna aikhoi ayambadi pukningi amadi hakchangi apambada chatpa pambani adubu phattaba singdo thadokna na ba thawaina khanghallaglabadi madu thadokpado nang aigi daitani aduna aikhoina hakchangi mapana tawriba papki thabak pumnamak aikhoida prabhu jisugi mapana thawaina khanghalakpa matamda madu singdo chaba thakpada natraga wahi watada natraga asawbada natraga phattaba wakhal oirabasu thadokna na ba aikho hotnaba tabani maramdi ahanba korinthia pandub ahumgi pada 13 ta hairi aikhoigi hakchang ase ishorgi asengba sangni ishorgi thawaina aikhoigi nungda leiribani kanagumbana asengba sang asibu manghallabadi ishorna mahakpusu manghangani hana hairi ningsingba yabadi hakchang asisu ibungo mahaki mafamda ahingba asengba iratpot oina aikhoina kachagadoribani aduna bible na hairi joseph pu mapana yamna nungsibibagi maramna magi yeknabasu yami madudi magi machin manaw sing aduni magi yeknabasi nongma joseph na magi mamangda governor haibadi lengakpa ama oirami haina machin manaw singda mana tamlammi maduda makhoina hena kalakpa amadi yengthibase helamme nongma joseph na mapagi haiba matung inna lapna hameng yaw seliba mayamba singi chana thaknaba puduna makhoigi I paw loba chalamme maduda mabu mayamba singasina fu chaiduna otpiduna atopa leibakta minai oina yonthokirami maduda atopa leibak amada leiba matam adudasu yamna ngakpadi kaisum sangda changba haibasitabu crime ama tawbadagi changbani adubu joseph ki matang asidadi mahakna crime tawdabagi maramna kaisum sangda changkhibani yamna asangba warini samna harabada nupi amana pap tawsi haibada yadabadagi mahak kaisum sangda takhibani chahi 12 chukna awaba khanglaba matungda mafam adugi ningthau pharona mangkhiba manga magi wahanthok haibadi chahi 8 yaifaba aduga chahi 8 amana chaktang bani haina asumna handokhibagi maramdagi joseph ki ishorgi oiba lopsinga do ningthau pharona ubadagi
ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯒꯣꯕꯔꯅꯔ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯏꯖꯤꯞ ꯂꯩꯕꯥꯛ ꯑꯄꯨꯝꯕꯒꯤ ꯒꯣꯕꯔꯅꯔ ꯃꯍꯥꯛꯅ ꯑꯣꯏꯈꯤꯕꯅꯤ ꯏꯖꯤꯞ ꯂꯩꯕꯥꯛꯇ ꯃꯍꯥꯛ ꯃꯤꯅꯤꯁꯇꯔ ꯑꯃꯒꯨꯝ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯃꯍꯥꯛꯅ ꯌꯦꯜꯂꯝꯃꯤ ꯃꯇꯝꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯖꯣꯁꯦꯐꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯆꯥꯛ ꯇꯥꯡꯕꯁꯤꯒꯤ ꯑꯋꯥꯕꯗꯨ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯈꯪꯏ ꯏꯖꯤꯞꯇ ꯆꯥꯅ ꯊꯛꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯔꯨꯞꯁꯤꯡ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕꯗ ꯆꯠꯂꯤꯕ ꯃꯤꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ 10ꯅ ꯏꯖꯤꯞ ꯂꯩꯕꯥꯛꯇ ꯆꯥꯅ ꯊꯛꯅꯅꯕ ꯂꯧꯕ ꯂꯥꯛꯄꯗ ꯖꯣꯁꯦꯐꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯈꯤ ꯃꯗꯨꯗ ꯑꯋꯥꯠꯄ ꯑꯃꯗꯨ ꯍꯪꯕ ꯑꯣꯏꯅ ꯅꯈꯣꯏ 10 ꯈꯛꯇꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯑꯃ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯖꯣꯁꯦꯐꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯄꯥ ꯖꯥꯀꯣꯕꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯅꯥꯎ ꯑꯇꯣꯝꯕ ꯕꯦꯟꯖꯥꯃꯤꯟꯕꯨ ꯖꯣꯁꯦꯐꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 11ꯃꯛ ꯖꯣꯁꯦꯐꯀꯤ ꯃꯥꯡꯗ ꯂꯦꯞꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯇꯧꯕꯤꯈꯤꯕ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯁꯛꯇꯥꯈꯤ ꯑꯩ ꯖꯣꯁꯦꯐꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯎꯅꯕꯒꯤ ꯃꯔꯝꯅ ꯃꯁꯛ ꯈꯔ ꯑꯣꯟꯕ ꯑꯃꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯣꯟꯈꯤꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝꯕꯁꯤꯡꯅ ꯖꯣꯁꯦꯐꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯖꯣꯁꯦꯐꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯃꯁꯤꯗ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯗꯨꯒꯤ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯑꯐꯕꯗ ꯑꯣꯟꯊꯣꯛꯄꯤꯔꯦ ꯖꯣꯁꯦꯐꯅ ꯑꯩ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯕꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯉꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯖꯣꯁꯦꯐꯅ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯊꯃꯣꯏ ꯀꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯗꯨ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯅꯤꯡꯁꯤꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯑꯁꯦꯡꯕ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯕꯁꯨ ꯑꯩꯅꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯗோ ꯑꯁꯦꯡꯕ ꯉꯥꯛꯄꯤꯕꯅꯤ ꯑꯗꯨꯅ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗꯣ ꯑꯩꯒꯤ ꯆꯣꯏꯁ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯉꯁꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯆꯤꯟꯅꯗꯤ ꯉꯥꯛꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝ ꯌꯦꯡꯊꯤꯔꯤ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯉꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯕ ꯉꯥꯡꯕ ꯇꯣꯛꯇꯕꯅꯤ ꯍꯥꯏꯈꯤꯕ ꯋꯥꯍꯩꯒ ꯊꯕꯛꯀ ꯆꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ ꯖꯣꯁꯦꯐꯒꯨꯝꯅ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯖꯣꯁꯦꯐꯒꯨꯝꯅ ꯑꯣꯏꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯕ ꯉꯝꯅꯕ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯕꯥꯞꯇꯥꯏꯖ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯖꯣꯁꯦꯐꯅꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯗꯦ ꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯃꯍꯥꯛꯅ ꯇꯧꯈꯤꯗꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛꯅ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯅꯍꯥꯛꯀꯤ ꯆꯣꯏꯁ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯀꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯄꯥꯞ ꯀꯣꯛꯆꯕ ꯐꯪꯏ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ ꯐꯪꯏ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯩꯈꯣই ꯌꯦꯡꯁꯤ ꯕꯥꯞꯇꯥꯏꯖ ꯇꯧꯕꯤꯕ ꯖꯣꯍꯥꯟꯅ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ ꯄꯥꯞ ꯀꯣꯛꯄꯤꯕ ꯐꯪꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯖꯤꯁꯨꯅꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯃꯤꯒꯤ ꯄꯥꯞ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯅ ꯅꯪꯕꯨꯁꯨ ꯀꯣꯛꯄꯤꯔꯣꯏ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯖꯤꯁꯨꯅ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯗ꯭ꯔꯈꯥ ꯃꯍꯤ ꯑꯁꯦ ꯃꯤꯁꯤꯡꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯁꯤꯟꯊꯔꯤꯕꯅꯤ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯕꯅꯤ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗꯁꯨ ꯖꯤꯁꯨꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯒꯤ ꯄꯥꯞ ꯅꯈꯣꯏꯅ ꯀꯣꯛꯄꯤꯔꯕꯗꯤ ꯃꯈꯣꯏꯗ ꯄꯥꯞ ꯑꯗꯣ
kokpirabani kana gumbagi pap nakhoina thamlabadi pap adu thamlabani makha tarakpada polna su hari ishorna Jesu Krista gi mapana aikhoida kokpibagi amadi kanbibagi wa pawase thabirakpani kana gumba mina aina ishorbu nungsi haraga machin manawbu tukacharabadi mahakti machin thibani amambada laibani mitangbani mihatpani haina Johanna hari ngasi aina hangjaningbadi kana gumba amana aikhoibu pukning sohan khrabada kari kairage aikoi sibu kanano aikoi sibu karino Jesubu yengsi aikoi mahakka aikoi changdamnasi mahangna ishor ama oiraga mabu noknaba phuriba chairiba kariyamnariba mabu hatliba mi pumnamakpu mahangna kokpiramle laman khumba haibasidi asonba mi gi thabakni aikhoidi pangal kanbani kokpigadabani ngakpigadabani aduga manglomda aikoi asum chakhatkadabani asigumbase aikhoina karigumba mayuknarabadi masidi spiritual exercise haibadi thawagi oiba sajelni haiba khangsi angangsingna lairik tamlibase parikhagi matamda khangi mahangna lairik phajana tammi natraga tamde haibase parikhagi matamda khangbani aina fatte haina khalliba ichilinaw asina shaitandagi di saruk chama hena phai haibase akhoi khangsi shaitangi makha ponduna aikhoigi ichilinaw singbu aikhoina yeknaroisi khantaminasi ngakpiba ngamdabasing adu kanano aduna anisiwa Petergi ahanba pandupta aikhoi yengsi aduga maram asimaki damak nakhoina yamna maram okba oiduna nakhoigi thajabada afaba mawong matau nakhoigi afaba matau da khangba nakhoigi khangbada nasa khudum chanjaba nakhoigi nasa khudum chanjabada khang haiba nakhoigi khang haibada ishor ningba nakhoigi ishor ningbada nachin nanawgum chanaba amasung nakhoigi nachin nanawgum chanabada nungsiba hapchillu maramdi pumnamak ase nakhoigi oiduna yam khatlabadi aikhoigi Prabhu Jesu Krista bu changkhonna khangnabagi damak masi singna nakhoibu atanba amasung mahiyandaba oihalloi maramdi pumnamak asi leitaba midi mahaki ariba paptagi kokpiba sangdokpiba adu kauthokiduna nakna leibata uba mitangba gumbani marupsing wafamsing asida Peter na maru ena khanghanbase Prabhu Jisuna kokpi khrabani haibase sengna khangdaba sing aduda mathakta palliba thawaigi mahising ase leiroi haina haibani nungsibada chawkhatlu yamkhatlu haina ahanbada hairi mathangda amuk nungsibada chawkhattaba adudi mahakpu sengdokpi khrabani haibase kauthokhrabani haina hairi aikhoina atopabu ngakpiba ngamdaba nungsiba ngamdabagi maramdi papi oiramba aikhoise Prabhuna kaya yamna kokpi khrabano haibase khangdabagini mahangna aikhoibu kaya ta nungsibibano haibase masi khangdabagini aikhoigi masing thingamdraba pap kokpiba ibungobu matam pumbada aikoi ningsingsi aise masing thingamdraba papu kokpi khraba mine haibase masi aikoi kawroisi ishornadi aigi asuk yamkraba pap mangna kokpi khraga migi khajikta phawba kokpiba ngamdaba aise yamna awabagi masakni awabagi punsi oigani haibase masi aikoi khangsi masigi kokpiba ngamdaba punsi marel asidadi thawaigi loinabiba haibado kaidau ngaidasu oithoklaroi madu phangloi ahanbada chafu adugi manung thangbado sengdoksi tengthoksi natrabadi amotpa kon natraga chafu aduda thaw ado karamna haijin birakani aikhoigi nungda leiriba yengthiba kalakpa nungsidaba napal mai hauna sauba maranai tanba oijaba thiba mingchat tanba asina chingba amotpa phattaba kanadaba mayamado madu hana aikhoi sengdoksi matam maduda thawai oiba bor thawai oiba loinabiba thawai asengbagi bor ado matam maduda phanggadabani Prabhu Jisuna di mahakna chalamdagi matam aduda phawba yeknaba oina leiramba Herod amasung Pilat marup oihankhi aikhoi amana amabu kokpisi Joseph ki kokpiba matawado aikhoi amukna honana ningsingsi nakhoina di phattaba tawkhi adubu madugi phattaba adudagi aigi damakta mapu ibungona aphaba oihanbire aduna ipabu su mafam asida pura u haina haikhi Bible na hairi mafam duda miyoi humbutra lakhi madudal leibaduda masing thingamdana makhoigi mising ado
हेंगत्खिबनी अखोइसु अमना अमबु पुक्निंग सेंगना ngakpiduna thawai mahai marang kaina panduna ईश्वर की थौजाल फंगजनब अखोई होनरसी तामिनख्रब वाही अखोई मयाम की मथक्ता ईश्वर बोर पिनबिबा ओइरसनु आमेन।